HOUJIK THOLIBA IRANG ASIGI HOURAKPHAM AMA OIRIBA POPI Thaba Asida India ki Union Home Minister Dagi Houraga ASSAM Rifles Faoba Chennarabra Haibagi CHINGNABA LEIRE HAINA Manipur Women Convention ki member ASHEM NIRMALA na PHONGDOKHRE WAFAM asi kuki inpina more dagi state force sing lawthoklaga Central Force ngakta thambiu haina changsinkiba khongjang adubu yaningdaba utuna Manipur gi tongan mafam dagi lakpa nupi kayana khwainamban ima kaithelda pangthokhiba punba mifamda wangang natuna mahakna phongdokhibane mifam aduda ASHEM NIRMALA na makha taratuna hai HOUJIK thokliba irang asida majority maitai singna kuki singbu otpire haituna lana sandokliba asi otliba asi kuki nara natraga maitai nara haibagi chamamnaba ama leire kumja lising amaga chamapan humfugi matamda refugee oina lakhiba kuki singbu lamdam asida leifam piduna nungsinana amata oina leminaraklaga kuki singna leiba mafam singda popi thajilaga Manipur pumbagi aying asada ahoma pibata natana haurakliba naha singbo nisagi pak tauhanbane pumnamak asi khangduna lakliba maitai singi mayokta lan hauраktuna tokhaiba administration amuk talakpa haiba asi kanana kanabu otlibano aduga masina khwaidagi laibak thiba oina malemgi sakti leiba leipak singi manungda mari subada leiriba indiana ngasi faubada irang asi loishindana leiriba asina karigino pumnamak asigi marumda kari aronba agenda leiribano pumnamak oiduna su Manipur masetana thugaina na honaraklabadi maduda Manipur gi nupi khudingmakna lepkani haina mahakna makhataki karigi damakta no makoina hanadagi hongna aikoi maitai purupna otpire haiba propaganda aikoi tari ba pot ase aikoi na orlibra makoi na orlibra aikoi di 1960s ke matam gi angan badagi hongna lakiba makoi se refugee ojaraga su miyoi bagi minung sida aikoi miyoi ba kanglup ni khallaga aikoi laiminnarakibani lamma sida punna aikoi laiminnarakibani arai ba chaminaraga leirakibani kanamta na masida minung sigi natta ba thabak minung si oidaba mayam adugu mata thi ta oiba amata aikoi tawgiba laigide Indian Army gi strength se aikoi su khangjaribani 4th position da lairibani 4th number da lairibani world da aduna asuk tina pikraba Manipur gi asuk masing yam draba ko ki militant sing se numit 70 days hela bauba control tawjabangam se behind the scene kaino mal lairi haba moy hidden agenda lay mase kari maram gino popi dagi loina oigani loina chenagani haiba se mase aikoi na tasin mag haiba ngam kadore